London sida aseng malengak lehanaba Senior Citizen for Society na campaign chatagdori. Japanese encephalitis lena dagi gathok padamating oigataba project Veladona Chani Ayush Directorate na hodokre. Amadi District Kudimakta vocational training hangduna nupi singbu masana masabu thabak pijana ba honaragani haina Social Welfare Minister A.K. Mirabai na phongdokre. Pausanun pijari Lamdawasida aseng malengak lehanaba Senior Citizen for Society Manipurna campaign chatagdori. Ngasi Manipur Press Club ta masigi matang da pau gi mipum ma pangthokre. Society asigi secretary Khaiten Manina haikibada praja miyam gi ihul khangna asengba lengak malam masida lehanna bagi pandamda mathang sahi gi angan saruk ta pangthokadoriba general election da Senior Citizen for Society na People's Monitoring Committee natragana JC of the Free and Fair Election koba ama praja miyam gloina makhal makha kya gi campaign chatharagani. London masida democracy gi wan thok lerataba Election Commission of India na piba guideline gi wamada tawning bada torokpa sel gi mikhal oina urakpa asengba praja gi mihut thagatpa ngamlaktaba kya asidagi society asina thabagasi paikhat kadabani masigi matangda August ki tang kunma thoige ayupung taramat hui tabu matamda miyam gi oiba mifam masu tang thoktuna hena kupna khanagani haike ISP itu adalah sesuatu ISP kita menggunakan apa menggunakan sen rekod memperlukan organisasi yang masih menggunakan apa juga tentang komite under the leadership of Senior Citizen for Society asli kemakada tahun lalu kita Senior Citizen for Society nawar Amaramda Society gi General Secretary Professor Sadanandana Thika gi lengak hondok na ba amadi aseng ba chumba mikhal orihung na ba khongthang asi lokulakani Mizoram da Young Mizo Organization na aseng ba chumba mikhal pangthok hanbagum Manipur da su achumba mikhal oihan na ba panamina si haiki All India oina akhoge campaign for electoral reform in India hadana ama yang patna tathate koi senior citizen se koi na volunteer tawdana koi matde apatamina hadana national ge wada tatale ko campaign sida ekoi yang panna sarugya jari ado matam khat changini to sike koi secretary na hai ba proportional electoral system hai di hai ne vote ending e pisayam pare ga to thole pe yawe to ba party mu through the lagada ba Japanese encephalitis laina dagi ngathok padamating oigataba project Belladonna 200 hongdokpagaloinana homeopathy experts ngi scientific session nama Dulalinda ngasi pangthokre Ayush Department sindana pangthoki bathoramadda Health Commissioner P.K. Singha Director Dr. K. Lokendro su sarugaki Health Commissioner P.K. Singha na Japanese encephalitis thengana bahonabada Belladonna 200 hidakna chaungna miyam da mating oigani haiki bites you. Out of every 300 bites, only one will be causing the infection. But yes, the mortality rates are slightly high because 1 in 3 is the mortality rate, unfortunately. But things are still not that bad. So what we are doing from the health department is vaccination is one. We have ordered for more vaccines. Second is fogging is a very important preventive measure. So we have bought new fogging machines also. We are buying more. We are buying the fogging medicines, and wherever there is a case detected, confirmed case, 2 kilometers around that we have to do fogging. Ayush gi Director K. Lokendro na Belladonna 200 asi Japanese encephalitis thengnanaba ngamba mai matai siendaba hidak amani Manipur da miui lakh 15 rom hidak asi phanganaba pandam thamli hidak asi health center amadi institution singi kuthangda miyamna lemna phanganaba thorang leire haiki Yang siapa bidang ni bila macam very safe medicine pregnancy ability angang miron ba tiki angang se thalipa natraga se thagi kangar lakpa angang basa natraga na sebenarnya lactation
mama ki kongrang lo kan no nothing no control ni so lo man sabi masa ya to pa na ba le le sun sabi ya bidan gan set ni admai le bo su hida ni na at the freely by and by vicinity sumde na khali at least some restriction threat na da wa and handa ki apna project ro dia koi health institutions ki through the ngata ko yen jege na khali Social Welfare Department की मखादा लेबा मणिपुर स्टेट वुमेन्स डेवलपमेंट कॉर्पोरेशन लिमिटेड न सिंधुना था तरुप सथर की बा वोकेशनल ट्रेनिंग लोरबा नुपी चनीदा फी टूनबा मैचिंग अमदी योंखम की फी सानबा कोनसिंग ngasi yenthokre Rural Women's and General Development Welfare Association के ट्रेनिंग सेंटर होल द पांगथोकिबा थोरमदुदा सोशल वेलफेयर मिनिस्टर ए.के. मीराबाई सगोलबन केंद्र के एमएलए आर.के. इमो वुमेन्स कमीशन के चेयरपर्सन डॉक्टर के सोबिता सोशल वेलफेयर के प्रिंसिपल सेक्रेटरी मोसेस सराय सुसरवा की मिनिस्टर ए.के. मीराबाई ना डिस्ट्रिक्ट खुदिमक्ता वोकेशनल ट्रेनिंग हांगनबा यामना कन्ना होनरी डिस्ट्रिक्ट सिंदा ट्रेनिंग सेंटर हांगलबदी नुपी सिंबा फिसा लोंसा यावना अते ट्रेनिंग के अपीदुना मसाना मसाबथ पिजदुना कुमांग सोक्सिन बंगमगनी ट्रेनिंग लोरबा हौजिक मैचिन फंगलबा मियुसिंगा मसागी संथोक लंबी लेननबा होनबियु हाइकी awareness program asi Manipur ki district mapanda koi na chatuna state women's development corporation na ngasi mak koi leiba mayam singsta koi thabak moina vitally loina na ai koi na piriba asigum laba vocational training asigi kudong jaba si maruaina handak lakadoriba ai koi ni August tha simakta da tonganba Chaden district amadi loiba Bisepur district da nauna ai koi na women's development corporation ki branch amama atuba matamda hangdogani मथंग सेगी फेब्रुवारी के अंगन मसरुत पांगथोकनी पानरिबा असेंबली मिखल की खनने ननबा बीजेपी मणिपुर प्रदेश की कोर कमिटी की मिफममा ngasi दिल्ली दा नेशनल प्रेसिडेंट अमित शाह ना प्रिसाइड तुगुना पांगथोकरे हाडी ब्लॉक इंस्टीट्यूट ऑफ ट्रेनिंग एंड एजुकेशन सेंटर तरुक हांगदोगनबा सेमगत सागतपगी थबक कुमांग सॉक्सना संगसिले हाइना स्टेट काउंसिल ऑफ एजुकेशनल रिसर्च एंड ट्रेनिंग की डायरेक्टर एम मीना कुमार ना ngasi DIPR da pangthokpa pawmising unabada phungdokre mari lenaba official ke ayawna pangthokiba pawmising unabaduda director Mina Kumar na makhata na haikibada district kudingi diet center nipan hangduna chahi ani gi oina pre service amari post service ki mahiroi yankhai gi base kudingi training piri diet na piba training phangdaba singi yenglaga Imphal East ki diet center hangbaga loina block institute of training and education center taru hairok नोने नोरे कासुम कोलन कांगपोपी अमसुम टिपाई मुक्ता हांगना बिल्डिंग साबगी थबक यामकन सथरी हाइकी हाय वो लासन के ना हुई थी तो थाउजेंड फिफ्टीन डालर में तो थी तो वो वाला ले ना किसी ने कहा कि डिपार्टमेंट में हम सिखने लगा अपने को ट्रेन करना था मिनिस्ट्री ऑफ एजुकेशन सरकार का तो दुनिया का इसे तो है UPSC na loba competitive exam sing mai paklaba candidates sing da tangka khudingi lupa lakh amagi incentive online da apply to bi yare haina State Academy of Training gi additional director W Chandrakumar ngasi DIPR da pangthok pa pawmi sing unabda phungdokre thormadu da academy gi director general Dr. Suhail Akhtar su sargaki Chandrakumar makhata na haikibada UPSC na loba IS IAS AMDA amadi CDS na chingba competitive exam gi preliminary amadi main exam sing da mai paklaba khudingi lupa lakh amamam piduna lakhi khudung chaba si haujikti online da apply to yargani department asida district manga gi B amasung C tha ki official sing da incentive training pinama thorang hore haiki plan hauda Delhi Ministry of Personnel Department of Training na thabiwa source persons in Lakaga, Manipur, Labor, retired IS officer, MCS, MFS, MPS officers, accounts officer, Manipur, new doctor, training workshop of the State Academy of Training. Higher workshop is the job of the retired officers in China, full of trainers, district, Manga, East, West. Opa, Suasa, and the Sunday district of Ahana, you can hire education for like I said, Machine is no question.
Chandel district ki manung sana laiba kotha khulgi miyamna ana layangi khudung chadaba chawna mayuk nari hari khulgi chairman angom amuna phongdorakpada khul asigi layang sing matik chana laitabada anaba sing khudung chadaba kya mayuk nabani public health sub center asida su hidak langthak matik chana phangde center asida chayol khudungi compounder ama tharakani haram labasu chayol amani tharakem laga tokre nungzu thamata moibana lambi thong khudung chadabana miro labi sing angang unabagi Thaudok lakpada hena awaba mayok nari piba masi yenglaga chayol khudingi doctor amamam lehan binaba mari lenaba singi puning singsilagli ana la ing sing ana ba sini pai de na atau sini hafta khudinga ko akoi lakani gambunda lakani adu to lakani jo lakta ba sida ko ji kari he ne hangmur ko jo ko ne ben sarkar ne adu ne da ne na nasa amani le ji jo mo ko mathau jo mo ngam dreba ida ka pai he ne mo ko kai ta na ba du lai yang ngam da ne na ida bu jo mo ko in no ngai na min man da na khang de adune ko mar ta ya ma di mo re de la ga ida lo bo adu ki bo re de kan tik to ba ga ida a to mo re gi ta ka sin na kar ie ba do kar ko ma serious oi bi sin de ko in phan se pa du to ba sin ne ko na ju ji ko na lai di si Board of Secondary Education Manipur ki meeting makhadat ki marks na sinduna numit tara ni chukna chathar ki bathang tagi refresher training course nasi Manipur Press Club loisin kre loisin magi tharumda board ki secretary Dr. Singangbam Sarat madi ki marks ki president Maibam Surajboro Maitei amasung Manipur University ki professor Paunam Gunindro Susargyaki ki marks ki advisor ZTN Maitei na thang tabu Manipur sarkar na malem ki miyamda khanganaba panabiu haiki Ngasi ikut dalam paling penting masa kerana terima paling mama masalah mesti terima makan penting mama paling mesti terima kali lagi ikut dalam mesti dalam lagi hari masa dalam ke taksi kasih paling penting masa kerana bahaya mesti bah tentu bah aku mah apa yang dia buat kalau kerja dah aku mana perlu lagi mesti maya ini sumber ni apa ikut forum lama sekarang pun angkaba ipali mungkin Nauria Pakang Lapak Kendra ki manung dalai bas sarkar ki primary amadi school singi phibam ngasi kendra sigi MLA RK Ananda chatuna yengsin kre education department ke official singa loinana chatuna school tarahumda ki phibam yengsin baga loinana school singa dugi awara pa singi report ama team adudagi lokat ki MLA RK Ananda haikibada hana lairamba awat apa ayamba thabakta onthokpa ure awat pakhara lairiba sisu athuba matamda thabakta onthok handuna सरकार की स्कूल से मतलब चुनाव मोंग थमना बपना गनी हाइके कोई लेरिबल गवर्नमेंट के ऑफिशियल्स की याना प्रोएक्टिव ओइबा की पार्टिसिपेशन इन्वॉल्वमेंट डेडिकेशन लेबी में एक्शन से ना आइन उजबदा दे कोई नौया की वने करूंगा याने है न सुका ने गाय को लोमिनरी ने है All Manipur written test successful candidate listening subna tarahumdoi base na makhoi ki haidok tana lady bathabaki result haido haina taksil laduna kasampat lemajam lekai community hall da wakat mipum chathakre wakat mipum adu leraba matung da nungthuri gi pung ama makhairom paba matam da chief minister gi gate ta thomjil lakpa police na matam chana makhoi singa du laksin ke association gi joint secretary subhas na matam sangna namsin duna thamliba constable lobagi fal asi हाइडोपगी महुता नौना कांस्टेबल लौना बखोनबा सरकार की थौंग असि अचुंब नते अथुब मतंदा फल हाइडोपियो हाइकी मियो लिसिंग तरा का सनी मरफु तरेपु पुंसी मांगन बिरगा इनौ नौना रिक्रूटमेंट अमा तौपा हाइबसे मियो तरा का लिसिंग तरा का सनी मरफु तरके पुंसीबु मांगन बिबा हाइबसे मणिपुर मियाम प्रजा मियाम अमदि सिविल ऑर्गेनाइजेशन ह्यूमन राइट एक्टिविटीज अदगी स्टूडेंट ऑर्गेनाइजेशन सिंग लैबिदिबा प्रजा मियाम अखोय मयाम सिना खना बियो अखोय बु सपोर्ट तौबियो सनबा यारोइदबा इनौ नौना लौरेइबा पोट असे अथुबा मतमदा थिंजनबिरगा अखोय की 2013 बेस की रिक्रूटमेंट असे अथुबा मतमदा हाइदोक्तबा तारगदि मखा ताना मखन मखा क्या गया अखोय खोंजन लेप लेतना संसिलगनी अमदि मसिदा थोलकपा अफफत की दायित्व मणिपुर गवर्नमेंट पुगदबनी जेलांगडोंग की नाट की चनबी सिंगाक न थन्नबगी पांदमदा लौ लोकचुंगे की ममांग पांगथोकबा मरिरक सुबा फुफा तमेलोंग डिस्ट्रिक्ट हेडक्वार्टर की सिकिनी इंदा पांगथोकरे जेलांग पुलिनागा कस्टमरी आर्ट एंड कल्चर रिसर्च सोसाइटी तमेलोंग मणिपुर सिंधुना पांगथोकिबा फेस्टिवल अदुदा एडीसी तमेलोंग की वाइस प्रेसिडेंट गुसिनांगना चीफ गेस्ट ओइना सरग्याकी नाट की ओइबा थरुम क्यासु पांगथोकी
Manipur University da Scheduled Tribe Mahiroi Singi Chada Kuntramathui Reservation Thamliba Sigi Matangda Pen the Balay Rabadi Mari Lena Singa Wakat Piyagani Haida Manipur University Tribal Student Union ki President Thangtilen Haukibna Fongdorakli Manipur University 31% ST Reservation Act Matangda Kanaguma Pen the Balay Gadi Parliament House ga Supreme Court da Chatlaga David Tobiyo Karigumba MU Authority na Parliament Act asi violate tawragadi mutsu na Parliament Winter Session 2016 da Tribal MP mayam nga tanaraga cheliba mising mathakta akan ba action lawnaba dabi tawragani Amaromda UGC dagi tharakpa letter amada admission haiba agenda ama yauna hayang August kitang ahumda Manipur University ki Academic Council ki mipamama mukpham gani hariba sigi thawngsi University ki authority ka kanagum kharaga lautuna duna miyam mamang da laukiba resolution atandana lauthokna ba kaknana ba hona ba thawni haina kanglaipak Student Association KSC na kangalagri thawngsi KSC na yabangam loi masigi matangda Manipur University ki mairus na lorpok phire amadi khongjangba KSC na mangjil thana shaugat kani hari Nisana kunai da piba saiting amasung masibu tingmada miyam gi thawdang haibasida kanane na ba mipamama kada Iran pham Yaifo Nupi Lo Laikrakpam Awang Laikai Gehu Ningtho Maira Paibi Women's Development Association Maira Paibi Lo Laikrakpam Mamang Laikai Amadi Social Athletics Youth Adventure Club na punna khusamaduna Laikrakpam Mamang Laikai Community Hall da pangthokre KVK Tamilong na sinduna Integrated Kharif Crop amasung Livestock puthokpagi Integrated Technology gi matangda Input Injection ka loinana Training Program ma Lukhanbi Part 5 Community Hall Tamilong na pangthokre Subject Experts na Kharif Mahi Marong Thaba Yumsa Singyok pagi matangda wangangki punna lomi yangkhairong na training andugi kanaba loki Kekrupat Minuthong Development Committee na sinduna Minuthong Lambi Ex Serviceman Colony Kumalampak Lambi gi nakalba uchar kya maru thakre Mausagi oina leijaba khal ising nungsutki phibam ahongba lakliba sidagi kalongnaba van mahasop thoramga mari lena uchar singasi thakibani amaromda Japanese encephalitis yauna tilkang sandopalena singdagi ngakthoknaba iram nala singsu final amadi bleaching powder saithokre hari Kekrupat area da fattaba thabak toba drug saba yomba yaroi habagi matangdasu khananena mipamama pangthokre Rims ke casualty da Laiki Dabi Lifestyle Rasmani ki inquiry report lautuna bagi khudum phanglabadi JS na akan khongjang sangsin gani haina JS ki convener S Kulachandra Fongdokre nasi Manipur Press Club tapang thokba paugi mipamama da Rims authority na thasigi tang mari gi nungthil pung mari makhai thawgi manungda inquiry report puthokani haina thajaba piraki report asi peningai oidrabadi tuminna lairoi khongjang kya sangsin gani haike Inquiry report na arama ko ko na honor labadi afaba for lagot sini GS ki majari thamjani miba Manipur ki club organization amadi civil society ni mapamda iko gona hajaning badi asum machi puthona no honor da khwai punumana mate pangbiu thongna pino bi haiduna GS ki majari ki iko nonjeri Imphal Sewerage Project Phase 1 asi loisilapagaloina project asina kuanba mafam singi oina sewerage pipe network ledaba mafam singi household individual latrine sing department ki connection pit singa samjinnaba campaign chathaba hore hari project sina konba muse na official singa mating pidiu haina drainage na sewerage division PICD ki executive engineer da kangalagli hojik paul maratana atemba back malubis Upon Fitness Center in Sinjab Manipur ki kwadi ki chawba case prize oriba 6 state level transformation challenge 2016 paktuk chargani August 3 preliminary round November 3 ta final round loina grand final November 22 da competition asi thaung gi manung da masagi rumba henba madi wat pamyo singna masagi normal weight thamduna chung firal chaba changdam bani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 Pain relief ointment khwang naba ok sikpa tang sikpa phuna bu singbada sinaba yarba lipsa tukna puthok sapa auza Bek matung na mutara muksari Manipur lengak na ima kaitel matum sang na samjindana thambagi mayokta marilenaba Union Ministry da BJP Mahila Morcha na
wakalagani hari nasini ta chutekle ba party gi office to pangtho pa paw bi phamada morcha gi thaupuba ma di BJP gi maruiba thomi kya su sarya ki Mahila Morcha gi state president Sumati Balana Imai Bill Singh awabi yengduna kaithelasi samjin bidrabati mari lenaba ministry da wakalagani haike Manipur Sarkar na hujik tawri ba film se Manipur ki sigumba iconic oi ba sigumba historic oi ba sigumba market asida phamjari ba Imai Bill Singh sina sukyam wala lei ba simoina khambi u bidana kai mata to bidana commitment da sum piraga ma sum kari go ba mata sum tawdana lei se BJP gi Mahila Morcha ni taraf tagi yamna thawai nungai ta ba yamna ko mong ta da ba phima mamani haina khanjaraga yamna koi Imai Belgi ko kanu kita makta moi kita makta ko moi awab da ko share to duna moi na sathar jakpa education da so ko yauna na bagi ta makta ready lai chane Amaronda Lakshmi Market amadi New Market ani da famam ba pukhum phambi sing beti park mamang da sariba temporary market set asida pukhum phambi sing ana yek yawpada natna pot sitre hari hanagi kaithel gi akoi bada natragana kaithel manungda pukhum phamlage haina irang horpadagi police na kaithel phambi ima sing control tawkre police na IMC gi authorities sing unahan kre hari media do government haijari ba amadi city police force da haijari ba SB da haijari se new market ki akoi ba se akoi new market ki manung da phang ngam da pot sit da klang ha ko to nyam se sida to ba phamjara ge sida city police na SB na amata tangi ko pi ba to wi no ba ko free hoina ne ko yon darage ma pa da Amaronda IMC gi mari lenaba authorities singa unaru roba matungda kaithel phambi singa phongdorpada sarkar gi mari lenaba singa makoida thamkiba thajaba du thabak oina onthork tabadagi hayengdagi hona kaithel ani gi akoibada kaithel phamba horagani haina phongdorake IMC da mayam sida ko sangdaba matung sida ngasagi salasi haina lemnaraga IMC saluba matam sida matam nakoigna matak thongba haijar khige aduga matam khra ngai biu haiba matam sida akoina sarkar na haiba wasi akoi kaya thajaba wale ngasagi tawni haira tawbirak labanina mayam si thajaba watpadagi akoina hayeng tang ahum sida haidin sigi akoi bada akoina haidin gi manang nakpa maphamda akoi thamjarage haina akoi haidin phambi singsina wariam nare Amaronda Lakshmi Market amadi New Market ase athuba matamda samjin sajinbagi thabak paikhalagani haina PWD Building Division number 1 ge Executive Engineer na khangalake Tamilong Town gi lambi matam sang namari lenaba authorities na yengsin bidabagi nongmagi pipam soksilakle Model Youth Club Tamilong gi members na auto rickshaw driver association Tamilong da punna Tamilong gi Jadonang Park ge medical gate phawbagi lambi samjin kre Tagel Industrial Estate leba Ranjai Plastic Industries na fiber gi safety tank puthoki ba adugi matangda Ranjai Plastic Industries gi proprietor KS Ratan Kumar na phongdorokda safety tank asina miyamda kanabakya pibangam lagani haike safety tank asi properties kari kanu haibudi sagi koi glass fiber organina weather proof ore adagi koi na ngai chemical resistance oiba adagi 100% waterproof oiba so many magi koi properties mayam ni le maram na sagi koi glass fiber ki septic tank asina plastic ki septic tank concrete ki septic tank dagi sena koi advantage le nei thamjage Chawol machuma chataga dama malem gi khomlang pithakpa Chawol Thorom Thobal district onasu district administration Thobal breastfeeding promotion of Manipur ma Nehru Yuva Kendra Thobal na kusam naduna DC office ki conference hall da pangthokre hodopagi Thoromda DC Thobal T Ranjit breastfeeding promotion ki secretary Dr. K.S. Ranjana district program ICDS officer N. Syamasu Sargyaki DC T Ranjana district asigi asamadi anganwadi workers singa manung hanjina leiba mapam kyada mama gi khomlang pithapagi kanaba sing pauzel yohannaba honabada achoba thobang lobiu haiki Bisnupur Municipal Council na National Vector-Borne Disease Control Society Bisnupur ga kusanaduna Japanese encephalitis ki matangda nomagi oiba awareness tawramama Yanggoi Ningtho Community Hall Bisnupur Bazar da pangthokre JNIMS ki Director Professor Deban Lystam na luchingba Dr. Kangbu amana kana laijatraba miyoi singu layeng bagi damakta kangla mari
CLK amadi KSA gi maikedi thagat phungdorage ngasi CLK gi office to pangthukba paumi singa unabada kangla mai gi president lairik leimana paikaliba thabak singda Manipur sarkar na pungning thagat kadabani asiguma thabak asi lanai amadi sarkar gi hospital da leiriba doctor singasu tawhaningi haike Manipur government na asigumba Dr. Group se hairiba Yemiski Dr. Debel adugi group sibu aduki matik tembang birakanda Manipur gi Brazada leiriba mapi mapa wariba government na mo gi thona lok sing pibi ba press media da su pibi raga Braza miyam se khogi lamdam si da kunda laita da leiriba adugumba laita lai mayam se kanba haiba se ma hoina khogi lup sing na pamjaba KCP Military Joint Committee ki chahi ma mapung pharpa nimit ka mari laina na mong sangai deleba all is home gi ahal singna sakle na mapi jaba ka loina na kudol tamkre hayeng sahi ma mapung pharpa sida lamdam sigi miyamna lamjing lamtak pinaba lop ki maiki dige appeal torage amaronda KCP Military Joint Council gi ahama mapok kumon la pagaloina na lop asigi president Thaubaluang na lamdam sigi miyamda yai proposal pirak pagaloina na apumba yawol gi khongsita mai leiroi haiba wafum thamlake terol asina makata raduna laibak thiba thodok kayadagi masoi taruraba matungda amuk hanna tasinaduna miyamgi yawol asida thaudang khara lauge khanduna saphong lakiba Military Joint Committee gi ahamba mapok kumonna lakpada nongsup thangba kha nongpok Asia da mangzil thana chaliba yawoloi singama diningtam lanjangda thawaina pontha pikraba athaubi sing mapamda ikai khumnaba ulake Kanglai pak miyam amadi kek tambagi kaisum sangda punsi leliba yawola missing amadi ireisa singda anoba wakal thongna lingzel hapagaloina yai proposal su pirakni ningtam yawol asibu mangda sangsinnaba honabada lukki kader singa araiba pangal thongna lingjen puthokuna hona nabagi tamakta yawolgi ikai khumnaba ulakle achet pakhongpham amada lepminarasi hari yawol khongthang asibu mateng panglaki bapum namakpasu tawinal khangba cherolasina ulakle Imphal Municipal Corporation ki manungda food security act ki makhada miyamda phangangada polam sing pesinduna thamba amadi yonba sing phaganaba drive sathaba horgani haina IMC ki deputy mayor Naibon Phawmaina ngasi corporation ki office ta pangthokpa pawgi mipam amada haikre Kalsamthong da basakthung da moina propagam da mohoi daita ni ke umma masi ki daita login da miyamdi agent oiba muhta topiyo Ibang mo do bo agadi topiu aduga honorable emere de sumana haibiu tha khuding pibang mo do bo agadi ekhoi agent topigi na hoji hana action law dingai da haibiu haibse gi appeal ni agent Kalsamthong kendra di oina miyam na phangada ba chakthung kya phangba ngamdana leire haina Committee on Campaign for Survival for Kalsamthong kendra gi president Siddharth Nangasi dobi na chu lerpeleba committee gi office ta pangthokpa pawgi mipum da phongdokre sahi minute tarani gi manungda miyam gi chakthung miyamba phanganaba MLA na madugi dait logadabani haike akoi councilor na chingba tharu matam dasu singthokre haraga akoi mapi mapa video MLA na dikhang de habi bugumba sung dasu kam ngai jada baduna koina hajanang badi akoi gi mari lenabi gara lenabi roigara akoi gi mapi mapa biram na kai santung kendra gi akoi gi honorable MLA na akoi gi phangam thokpa akoi gi laira basingi Sakau carom mepi bermahuta pamum thopa pitopi bam thopa matam kuina sengdoktana laglaba poiropat ki ithei lokong poiropat local farmers development society na lomi sing khusam duna Dr. Nimai Chan Luangna sengdokre mayang Imphal kendra gi manung daleba ising chauna awaba mayok nadiba praja singda BJP Manipur Pradesh ki state executive member oiriba Kongkham Ravindrona physically bleaching powder amadi chlorine tablet na chimmas kya yanthokre Bengal High School da relief camp hangduna leriba news nasu sel gi mating pikre handak yuar habada amangata thokraba singi marik chumbo report kalena na mayum makai tiekkiba leikhidraba singi imung manungda sel gi tengmang kya barum pikrabagi haibagi e paw RTI gi kuthangba pibinaba information center for hill area Manipur ichamna relief and disasters management commissioner da haijakre Center amasung state and UR Hakiba asigi senpam kya marum kai thokrabagi haibaju khangan binaba cherol adura palle hauju pawgi maratana temba bekama amuk hana lobis Changi neighbor solak padagi puju singataba akcham choktarba
tumba chaba yaraktaba khong hamba nungairaktaba singgidamak amatta ngairaba upaidi Jolib syrup amasung Jolib capsule bu changne sinabiyo. India की अहानबा नेशनल अवार्डी गवर्नमेंट ऑफ इंडिया न पीबा सिल्वर ड्यू मखल सुन लेजरे हाफ लीटर 750 ml 1 liter 2 liter 5 liter and 20 liter jar agent distributor amadi akupa marol loktak industry industrial state takiel da contact tawbiu Break matung na mga tara mong suri Thawal District Hospital da angang ama sikibadu doctor na section da badagini haina Texan maning lekay dagi angang asigi mabok soibam anita na nga si Manipur Press Dr. Pang Tupapamis mo unna bada phungdokre media gi thong da doctor na imung manung bu aram ba tahan na ba sinbasi nuaiti haike Doctor se thoga doctor gi bi angang gi yeng biram ha da mana yeng biram da na sakhibuze chigi nuai se da doctor angang se kai ana buno amdang han bira khon ha ba se doctor na sungla lakhi di ngasi buk lakhi ngasi buk lakhi ju ngarang di do ai khoina haja ba da ya bi dra na mana ngarang di media gi thong da laaga mana hai don parjada utsai bu SBI Moirang Branch nasi Industries Minister Govindas Konthokjam hangdokre Tormaduda Parliamentary Secretary Prithvidas SBI के ऑफिशियल सिंह SDO मोरंग एडिशनल ASP के मेघचंद्र अमदे ASDC मोरंग सु थर्मदुर सर्व्या के इरो सेंब मनिंग लेकाई मोरंग थोंगी मायोक नबद लेबा लंबी सेंबद मतिंग पामबगी दमक हानगी DGP Y Joy Kumar बु लमदमदोंगी मियामना थगत फुंगदोरके Nauna Bazar की मस्जिद लंबी के अकोइबद ngasi पुलिस ना कॉम्बिंग ऑपरेशन चथकरे इम्फाल वेस्ट पुलिस कमांडो बाजार यूनिट ना चथकिबा कॉम्बिंग ऑपरेशन अदुदा मखाताना वहंग पहुंग तौनबा सिटी पुलिस ता मियोय तरा सिनखरे हारे हौजक सानबगी पाउ लोबिस सानबगी पाउ पिजरे District Sports Association Taksin Sinduna Association Asigi Playground Team Taruk na Sargyaduna Satariba Mapan Suba Kesho Kumar Memorial First Division Football League Tournament ki ngasi sanakiba ahamba mesta Haksa Taksin Kunona KMSWC Karekpu goal ahum amada amadi ani suba match ki sanakiba YDO Sorana KFC Taksin goal amasinoda paitiba pikre District Football Association Thobal na sinduna team mapanna group ani thona khaidok tuna ngasidagi First Division Football Tournament Charangpa Playground da hokre hodopagi thorumda Thobal Municipal Council ki chairperson TS Syamo social activist ke Jadubani na chimba music acharugya ke ngasi ahoba match ki sanakiba match da SWC Charangpa na SLYO Texanbu goal ahum amada maithiba piki Kuntaruk suba all Manipur shooting competition thasigi tang tara dagi tara taru phoba khumala pak shooting range da horagani shooter singa thasigi tang taret ke yopung taruk dagi pung tara phawagi manungda darkar oiba che sang sing submit tawrukna ba Manipur Rifles Association na khangalake Tata Trust and the U Sports ki friends oina khangalaba Germany da training tawnaba khangalaba singa order card submit tawrukna ba amfagi general secretary na khangalake Apunba huel lalong thangpa sarit sarak mukna kangjai saibi Manipur kauba ama siam nabagi damak mipam hayang kumalam paktaleba all Manipur saibi association ge hall da tha sigi tang paret ke yu pung para makhai da pangtholagani hari Rio Olympic to India gi mot sinjana saruk yariba singda MP Thoksom mainana ngarang sathagi ba lok sabha mipam gi khuthangda yai proposal pikre Amaronda Rio Olympic Games the India ki nupa ki hockey team da sar gyagadori bakangu jan chinglen sanada India amasung Manipur ki mingchat purakwa oirasanu haina Athletic Bachelor Committee basikhona yai proposal pirakli nakataba pau bayai ningthaujamdagi tobigani ngasigi Manipur ki tongan ba mapam singda sanakhiba singi pauda Soborto Mukherjee football Ukhrul district ki represent toriba Ukhrul Higher Secondary School na sahi taraten makhagi nupa machagi
Imphal West District represent toriba City Higher Secondary School Mayang Imphal na sahi taratren makhagi nupi machagi amadi Bisnupur District represent toriba Pinjabati High School Sadam Khongna sahi taramari makhagi nupa masagi State Inter School Subroto Mukherjee Football Tournament ki champion oikhe. Department of Youth Affairs and Sports na sinduna tha sigi tang kunipal dagi Khumban Lampak Main Stadium practice field amadi artificial turf ground da district nifal amadi subdivision ani na saruk yaduna chathariba sahi taratren makhagi nupa machagi ngasi sanakhiba aroiba match da Ukhrul district ki represent toriba Ukhrul Higher Secondary School na Imphal West district ki represent toriba Nilamani English School Mayang Imphal bu penalty da maithiba piduna champion oikhibani. Team animang na apiba matamda goal amata sanaba ngamdabadagi kick from penalty mark na decide tawda Ukhrul district na Imphal West pu goal taruk mangada maithiba pikhi. Ukhrul district ki maipapugi goal singadu ti Khangathar Mayon Kaping CIF M Masunghi Sobhami SPM di S Raguina Sanduna match asi maipakibani. Maiti kiba Imphal West ki goal singaduna L Hilem S.S. Netrajit Lansingam M Ghungmai amadi R.K. Robinna Sankhi. Nupi masagi sanakiba aroiba mesta Imphal West District represent toriba City Higher Secondary School Mayang Imphal na Imphal East District represent toriba Lamlai High School bu goal ama sinoda maiti bapiduna champion oikre. Imphal West ki maipapugi goal du Ais Dayana match ki humphum doisuba minute sanduna match asi maipakibani. Amaramda sahi taramri makhagi nupa masagi sanakiba aroiba mesta Bisnupur District represent toriba Pinjabati High School Sadang Khongna Chorchanpur District represent toriba New Lamka JB School bu goal ahum amada maithiba piduna champion oikre. Bisnupur District ki maipapugi goal singadu E Rakesh na chankibani. Chorchanpur District ki amata ngaraba goal aduna Lanung Chan na sankhi. Satharakiba tournament asigi winner amadi runners up taraba team singda tharam bapu singna certificate amadi trophy sing piduna pungning thawatki. Satharakiba tournament asigi loisanbagi thoramda Manipur Sarkar ki Youth Affairs and Sports Department ki Commissioner Ais Dilip, Department asigi Joint Director K. Ais Pramoda amadi All Manipur Football Association ki General Secretary Edward Ranjit Royna tharam bapu sing oiki. Chief Guest oikiba Manipur Sarkar ki Yas Department ki Commissioner Ais Dilip na phongtokibada Department asina masana sing khudingmakta akhanaba miyang changduna international ki thakta masana khudingmaki sanaru sing puthongnaba honaragani haiba wafam sing phongtokhi. Sports movement football and all other sports among numbers and the Sanava discipline say beyond the valley. The whole Manipur ki Singhalaiba district so कोई announcing sporting talent like वैसे नर्सों को बोले जाते sports movement से ये न progress करते हुए जाते ngasigi mai palaba team sahi tramri makhagi nupa macha amadi sahi traten makhagi nupi macha amadi nupa macha gi team singna sahi sigi September 13 dagi October 18 phawba Delhi da pangthokadoriba 53 suba international super football tournament ta saruk yaragani body builder sahi sigi September tang ani dagi Nepal phawba Bhutan da pangthokadoriba Mr Asia Junior amadi sahi sigi November thada Thailand da pangthokadoriba Mr World Championship ta saruk yagadaba Sangai Gym Khagempali Young Body Builders Training Center ki chief coach Naurem Ranjit na tambi takpiriba gym asigi body builder Nepam Rakesh Apokpa Rajan Bisnupur District ki Saitonda laibana pangthokadoriba championship asida medal lorotuna Manipur amadi Bharat ki mingchet puraknabagidamak yaupra thongni thoram gym asida pangthokre. Competition asida Manipur dagi nupa amadi nupi body builder tarahumdaina saruk yagadori Sangai Gym ki chief coach Naurem Ranjit na phongdokhibada Bisnupur District dagi ahanba oina international competition da saruk yagadoriba Naurem Rakesh pu pungning thawat piduna Manipur ki praja section khudingmakna amadi Bisnupur District ta lairiba sanabu pamjaba amadi yokhal haningba singna sel gi mateng pibiduna competition asida mai pakna puraknaba isoda thongni biu haiba wafam sing phongdokhi si sanabu musidi namasung si semsina hapki sigi mistowa sakado ambalingba lady adagi sabu sung naksalpa masida ngi support khawdi si singi thabak aduna sanabu jokhati ro pam tan sisima oja phomda sisima request tojari kang
Manipur Kang Association Sinduna Kaishamtong Elangam Lekai Kabam Lakpa Mandopta Kangkut Tara Nitoina Group Mari Tongna Kaidokuna Thasi Kitang Kunma Faldegi Satariba Humpuma Tui Suba Sarswar Sansing KCSI CBE Memorial Likam No Open Kang Tournament Ki Ngasi Sanakiba Metsta Gopal Dev Kangkutna Hok Kangkut Wabagaibu Panjil Tarahumdoi Mapal Kaptuna Maitiba Pikre Hayeng KKCO Kaishamtong Elangam Lekai Amadi IP Team Wangoiga Sanagani Thangta Federation of India gi miyang makada Jammu and Kashmir Thangta Association na sinduna Jammu gi Indoor Sports Complex MA Stadium da mamang thagi tang kunthra dagi chatharkiba manga suba Thangta Federation Cup ta Manipur na gold 50 silver 10 bronze ama punna medal 60 amadi point 3 phangduna overall team champion oikre Yumbu Jammu and Kashmir na gold kunmanga silver 10 bronze manga punna medal 90 amadi point chamaga mafudrani thoi phangduna ani suba amadi Delhi na gold nipal silver 13 bronze 13 punna medal 90 amadi point chamaga kunithoi phangduna ahum suba takre Hauzik nasino magi ayna sagi pau pizuri ICAR Lampel Patagi Pangba Pauda Ngasigi Kwaitiki Sakiba degree Celsius Matra Dasmik Daro Kwaitiki Ingba degree Celsius Kunitoi Dasmik Ani Nuksita Yauba Ising Manil Gisang Ayukta Sada Manipumari Nutilda Sada Humuto Ngasigi Nong Suki Lambda Masida Sing Malingak Lehanaba, Senior Citizen for Society na campaign Chatagori. Japanese encephalitis Lena taking up to the Maki Oigetaba project, Delaguna 200 Ayus Directorate of Ukraine. Amadi District Kulimata Vocational Training Hanguna Nupis in Masana Sago to Pijan of the American China, Social Welfare Minister A.K. Mirawai High Trade. Masidi, I still get out of the solution, the Arabian Catholic Kayan American.